Haukiba October 13 gi ayuk pung 13 taba aduaida Yambem Makha Youth Development Committee amadi laikai asigi ahal laman sing yauna lakadawriba State Assembly election asiga mari lainana hanagi Minister Thoudok Syam Kumar bu okpagi thauram ama sarungbam Bimol Singhi yumda pangthoklingaida thokiba hinsagi Thoudoka adu committee asina condemn tawi haikre Andro Kendrada Nauna Mirep Oigani Haiduna Chongthorakliba Laurembam Sanjoybu Saugatba Mioi Kangbu Amana Govek Syam Kumar from Yambem Haiba Placard Paiduna Amadi slogan Kaya Lauduna Syam Kumargi Mifam Pamliba Mafam Aduda Thomzil Laktuna Lausilak Kibaga Loinana Nongmai Kapsilakpa Nung Thomzilakpa Amadi Nauri Kapsilakpagi Thoudok Aduda Mioi Kaya Asok Apan Nangkiba adu Yambem Makha Youth Development Committee na akanba mawongda condemn tawi Hairi. Thoudok aduda Syam Kumargi supporter singi maraktagi nung may kapkiba amata laite. Sanjoygi supporter singna nung may kapsilakpa nung thazilakpa amadi nauri kapsilakpagi Thoudok adu thokhankibani. Election da apamba candidate ta free and fair oina vote pizabada akaiba karisu laite. Karigidamak candidate amabu atamnana laikai natraga lamdam amada changba thinggadawribano Yambem Makhagi oinadi candidate amata athingba laite TI Syam Kumargi meeting sinba numita sanjoyna khudakta mahaki oiba meeting sinjillaga irang sagatuna khatna chainaba gi Thoudok adu thokhankibasi Yaningde Yambem Makhagi oina khun asigi property da khungi ayaba yaudana vote ka mari lainaba mifam amata pangthok taba haina mamangda yanabasu laikrabani hiram asida khun pubiri ba mioi singi pukningsu singsinjari matam chupada mioi bagi minungsida election thengnaba pamdaba irang sagatlaga misi mina thokhanba pamba Laurembam Sanjoy amadi magi supporter singi mathakta Manipur government gi maikaidagi akanba bideng changbiyu Democracy gi wahanthok lehenbiyu Thoudok aduda asok apan yahankiba khudingmak Laurembam Sanjoy amadi mahaki kangbuna daitya pugadabani mamangdasu Sanjoy gi supporter singna atopa candidate ki mifam sillabadi asok apan misimina thokani hainasu warning taurambasu laikrabani haina Yambem Makha Youth Development Committee na makhatana fongdorakli Hokiba tang 13 Yambem Makha Youth Development Committee amadi Ima Iben Yauna TI Syam Kumar bu okjabagi thorom ama Sri Sarungbam Bimol gi yumda pangthoklingaida Andro Kendrada Govek Syam Kumar from Yambem Haiba Kholawga loinana placard paiduna Syam Kumar gi chilliba meeting mafamda changjalak laga amadi nauri singna chingba nongmai kapsilakpadagi thokiba Thoudok adu Yambem Makha Youth Development Committee na akan mamongda condemn tawjai apamba candidate ta free oina vote pibada akai karisu leite karigidamak candidate amabu atamnana changba thinggadaba thinggadoribano Yambem Makha gi oinadi candidate amata athingba leite Yambem gi lemangda khungi oiba oina warep nakhibagi matungina Yambem gi leiba property khungi property haibadi community hall pagi lemang phinna chingbada khungi ayaba yaudana meeting fading chiloisi hainakhiba khungi leiba warepta madugi against ta tri Laurembam Sanjoy gi group na meeting chinjanduna Yambem da khanna chainabagi pot ama sogat pase ekoi yamna nungaite amasung mase khungi committee na amungtang miyang changbiu